Lambida patrolling tawduna chatpa force macha masusing target tawrambadagi hauzik Taliban leaders singi mathakta target tawba horakre. Afghanistan ga mari lainaba update ki oiba anauba video amada amukka hanna taramna uksiri kari leibege haibadu punamyeng tabinasi. Taliban rule tawduna leiriba Afghanistan da amukka su hanna makhoigi mathakta bombing attack satharakre. Handaki anauba attack asidadi Taliban gi maru oiraba leaders sing asi target tawrakpana maram oiduna maru oiraba leader kaya ama Jalalabad thadokduna safagadaba mafamsingda chanakre. Handaki bombing attack asisu Nangarhar province ki Jalalabad pangthokibani. Thawdok asi mafam adugi governor office ki manang nakpa mafam amada thokibani. Thawdok aduda miyoi nipan siki madugi manungda Taliban fighter mari yauki. Haukriba chayol asida Afghanistan da hauzik lairiba Taliban sing asigi mathakta thangna chatharakiba attack aduna maram oiduna Afghanistan da hauzik miyoi kulom sikrabani. Aduga hauzik asi Afghanistan gi hauzik nauna semliba interim government asida Taliban singi marakta yanadabana maram oiduna ngahak leitana fam sindok sinjin tawri. Nakal amoromda handak Taliban report amada makogi Sharia law amasung mi mangakaktuna hatpa masina chingba extremist ki oiba thabak sing asi pangthoklagani haina phongdorakpa asida USA na yaningdaba phongdorakli. Karigumba asigumlaba human right violate tawba tamthiba thabak thawong sing asi pangthorakpa taragadi USA na kaidawnungda tumina lairoi haiduna phongdokli. Malemgi leiriba country sing asina hauji Afghanistan da tawriba thabak thawong sing asi yamna kupthana yengsilibani maduki matungina makogi nauna semliba government adu recognize tawba tawdaba haibasi lepkadawribani. Afghanistan hairiba country asi capture tawba laijaba taragasu madubu rule tawduna laiba asidi aduki matik lubana maram oiduna graveyard of the empire haina su haina riba asini. Haujiki oinadi Taliban sing asi nauna semliba government asida makoigi masemgi marakta yanadaba aduga nakal amaromdana ISIS ke ki oiba pressure matamna kari porakpage haibadu mayam puna ngaiduna yengminasi. Aduga USA gi Pentagon dagi thadorukpa report amagi matungina USA na Afghanistan da lairiba terrorist sing asigi mathakta strike Chathaningba matamda Chathagani matam aduda Afghanistan gi Taliban singi oina lairiba government asidagi permission lauroi haiduna phongdorakli. Intelligence report singi matungina sahi ani fawbugi manungda USA ki mathakta terrorist attack chathanabagi damakta sem sabasu haure haiba report singsu thorakrabani.